Welcome to Finding the Voices. I have hujik Imphal da Manipur ki handak ki trip sida yamna laibak phadana aina matam kuina dagi koi ki aina papung aina kaujaraga mingoina panjaraga Dr M S Ningomba hujik na monk Buddhist Monk oina laibiba Panthou Paa aina mayamna mingona ba pabung gai hat ngasi yamna mangon leidana sida leizare pabung aina ahanbada ai isa introduce kitang taujage aigi ming Monica ingudam kaujay aduga isagi profession oina di ai se computer science engineer Dhammakada hujik America da software engineer gi field da IT industry da thabak tawraga leijabani aduga aina sum mayam ki pamja bahai batare adu the Finding the Voice aina ma asmaina koi interview tawrakanda mayam da who is who kanana kanano khangdaba adu mayam sigi khangminna se na asmaina chahi manga muk sujare asmaina program se tawjarakpa aduna Finding the Voice ki ngasi gi program se su Finding the Voice ki makhada ne haijabatare ada aina pabung da ngasi lakchari sina pabung si Buddhist Monk oina lei haise aina photo daga su ujabatu da masigi matang da kamaina tawgibano aduga kamaina oigibano aduga philosophy hai tare ko sigumba sik khara khangjaning ba adu matang da lakchapan ada han bada pabung na pabungi kitang haurakpa introduction haigadra adugumba gi kitang takpiyo ngang oiringai dagi kamaina chawra akanda sumaina oirakhibano habasi so mogol dharma si koi angang ogi di hongna adum tare adu koi sumang lila da koktu muni puja na amatorom yawme koi gi sumang lila tawusida koi angang ogi da koktu muni puja si kari no haraga mogo ki ila thongi tawu sine ba adu koktu muni ji moina koktu muni haibane ba okay koktu muni dagi maitai sina samjelaga koktu muni haiba koktu muni oh adu haina leishibne aduna wadina buddhang sarananga sami sangang sarananga sami ga tawa haibase sumang lila da tawu dagi dum khangidana dum khangwa aduga dharma amu wadi dum khangdieba oi ai konangda hoye ai puna inusi satra were hoye linguistic dambaje jagi hamba linguistic ki master gi di hangbaji puna inusi hangbane si linguistic ki abda tambasida Thailand dei satra yawe lamboiba yamla yate subject tamba ada aigi si discipline dadi moi ani yawe lamba sum tamina sum le ari hana angang oi sum khangibnina moina haiba Buddhism se ge ori sabda yawa tam jing do su ari Pali ron da haibni moina Pali ron haibne ai di Pali ra Sanskrit la khangpote adum khange ba kai haidana ada moi su moi gi tam yang ga khangam ba da yo ai si Buddhist ga du jani oh adagi sum khanbadi aina masjid da chare Manipur da Buddhist ki organization tawroge haidana ba aina hawdoga Buddhist ki organization tawgibane hoji All Manipur Buddhist Association hayaba samnamba 19 ke ada odi aje 72 da establish tawa oh sigi mamang da di Manipur ka marano ti oh adu di pabung na hamba hawdogibane basida Manipur okay ala sum tawsidagi mi sum kara yang kala interest leba university gi oda nungya satra ka jo tawslai ne tore adagi di 1982 da chahi trai matungda phonwel one restart tore restart body mwere adagi ai chan pa yai ma witi hojiti ma pham tong le ma chi le boy da na
Moreh da la changam le ba koina Burma gi kamu ga mateng lawa ga koina lingkhat pe hojik se temple am le ya oh sida Moreh da okay aw dai chan pa ji lambuina le me ma jo sahi te ni pa le me aduna matam koina mana pung le me amada magi guru haidare madu tripuram dai ne ba Burmese barong khangba ar moi taro Burma gi lamboi sing to na kon taro dum le bi ne ari amadu chakre ka dai chan pa ji na in charge ho to le me adu ka de ai na si sata sati myaji pura ada udah punya mata gua ada ke foundation dia tahu gua function tahu sih je pura me salam me wah otam mana ada ini di tiap orang matung tadi ada tori itu ke ai ke experience teman tu kana dia khaleu ada aku ke Meiteilol society tadi ada ke impact ke sulit reh apa yang sub cali sih yang as hanubi kai kasih am cale How gari port te sapne ba adu moi gi interest ga ino bo Moreh chala po lai bne oh spirituality rom da chat ta ba koren chale pula chale ga mayam chamine re adu ar kum dara ga na roi chakre marketing to bune ala adu koren chak charam dai le halak pa so ain to ya adu ajai gudi gi ni ko harisi Adi excursion japagi koi field work ta chu to idina koi subject si de dia field work to chu Moreh gi tongan ba jati leiba adi mayang si chu tongan ba state la idina community tongan de moi koi na linguistic survey to bi mong stawi adi data collection to ga analysis to mong stawi adu gumbadu mapang pa lai bine satra satri adi gi interest leiba kamu chala ga yam jong to ya ada sub yeng ka ai dharma gi aina pami bodu ri kasu result phang de sum koi ba kholu ba charu thau bo ro de lo chale ada ini tia tor ka de as ma si de Moreh ka andre matam se da Moreh da chali sina Manipur da temple lai tabagi koina asomna kanda temple se khoi si de de hu shi khoi ai de 2013 ki December da jatra khule hui bok sangam de le koi mafum di le re university khara hadaraga koi kyang bile bu na le bne bisu nursery farm ga le bne adu thanga le ya sangamani aina kya to kana pacha khara phang bu le hau da na ya okay hui se le ya adu na ada se padu di adu de lamboi ba chang pija khoi to ju Burmese nu pi koi India gi nupa da mayum pamba kambu am le maru na Tamil Nadu ragi kambu Tamil kambu se adu gumba mayam du yaw nu pi Burmese pi sing na pija bane adara bo le pija ri adara moi adu gumba family anyung khak le ya moi du gi interest gi da mukta lai sing du le bo re ene ko Burma side gi di moi di sing chong le bo me sa ba faja na adu de le bani na ko la ga su ka am to la ke ada India gi pa da mo yum pa ba Moreh de le ba gangbu dim du na moi di tum tradition wa pe chek mo de la ko ni na ba moi gi oina ta ko la sing si ada ina pa mi di Meiteilol gi community da bo drama si interview to bu ne ba adu da ale ga wo ya de da ada isom da ma sa restore ge hana kan ge ba pabong na ham bada zaki go Buddha dharma haire ko Buddha dharma sida yamna attracted oigiba sigi da changning basically inspiration dagi changbi bana aduga mayam da sidaista hoina Buddhism gi maram da hoina takning base sikari main core no du tak ko no ne Buddha dharma siga tai dharma ga manare bakhar le manda le ya dia tai dharma sigi de sectarian way ba dharma gi seng ba ga di dharma ai sidi punna himina na ba nusi chana le mina na ba ade punchi si nungai na ba
ꯄꯥꯟꯗꯝꯗꯨꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯙꯔꯃꯁꯤ ꯂꯩꯔꯤꯁꯤꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯍꯥꯏꯔꯣ ꯁꯅꯥꯃꯍꯤ ꯍꯥꯏꯔꯣ ꯑꯗꯩ ꯑꯩꯈꯣꯏ ꯁꯤ ꯆꯠꯅꯔꯤꯁꯤꯕꯣ ꯑꯗꯒꯤ ꯏꯁꯂꯥꯝ ꯙꯔꯃ ꯍꯥꯏꯔꯣ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯔോ ꯁꯦꯛꯇꯔꯤꯌꯥꯟ ꯑꯣꯏꯕꯅꯦꯕ ꯃꯥꯏ ꯃꯥꯏ ꯒ꯭ꯔꯨꯞꯀꯤ ꯏꯟꯇꯔꯦꯁꯇꯗ ꯊꯕꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯕꯨꯙ ꯙꯔꯃꯗꯗꯤ ꯑꯗꯨꯒꯤ ꯋꯥ ꯂꯩꯇꯦꯕ ꯍꯣꯏ ꯕꯨꯙꯒꯤ ꯃꯣꯅꯦꯁꯇꯔꯤ ꯂꯩꯔꯦ ꯑꯗꯨꯗ ꯕꯨꯙꯤꯁ ꯀꯥꯡꯕꯨꯗꯨꯅ ꯆꯠꯂꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯤꯟꯗꯨ ꯑꯃꯅ ꯂꯥꯛꯑꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯅꯤꯡꯗꯦꯕ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯄ ꯑꯃꯅ ꯂꯥꯛꯑꯒ ꯌꯥꯎꯅꯤꯡꯗꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯎꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯕꯨꯙꯤꯖꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯗꯤ ꯙꯔꯃ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯁꯤꯅ ꯅꯨꯄꯤꯅꯤ ꯁꯤꯅ ꯅꯨꯄꯥꯅꯤ ꯁꯤꯅ ꯃꯉꯟꯅꯤ ꯁꯤꯅ ꯆꯤꯡꯃꯤꯅꯤ ꯍꯥꯏꯕꯒꯤ ꯈꯥꯏꯗꯣꯛꯄ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯎꯗꯦꯕ ꯆꯨꯝꯅꯒꯤ ꯀꯩꯅꯣꯗ ꯉꯥꯛꯇ ꯅꯠꯇꯦ ꯄ꯭ꯔꯤꯆꯤꯡꯗꯗ ꯅꯠꯇꯦꯕ ꯗꯦ ꯇꯨ ꯗꯦꯒꯤ ꯗꯤꯂꯤꯡꯁꯦ ꯁꯦ ꯑꯩꯈꯣꯏꯅ ꯄꯨꯅꯥ ꯁꯥꯇ꯭ꯔ ꯑꯣꯏꯀꯥꯟꯗꯣ ꯃꯣꯏ ꯂꯝꯕꯣꯏꯕ 14-15 ꯑꯩ ꯇꯣꯟꯅꯔꯤꯕꯅꯦꯕ ꯑꯗ ꯃꯈꯣꯏꯗ ꯍꯣꯔꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯞꯀꯥꯟꯗ ꯃꯥꯅ ꯂꯝꯕꯣꯏꯕꯅ ꯂꯩꯕ ꯃꯣꯏꯗ ꯀꯔꯤꯝ ꯂꯩꯇꯦꯕ ꯑꯗꯨꯝ ꯇꯧꯅꯩꯌꯦꯕ ꯑꯗꯒꯤ ꯅꯤꯌꯣ ꯕꯨꯙꯤꯁ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯀꯣꯏꯕꯗ ꯑꯗꯨ ꯅꯤꯌꯣ ꯕꯨꯙꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯁꯀꯤ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯂꯝꯕꯣꯏꯕꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯏ ꯃꯣꯏꯅ ꯍꯤꯟꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯁꯦ ꯄꯨꯔꯒ ꯆꯠꯂꯦ ꯑꯩꯅ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯆꯠꯄꯁꯤꯗ ꯁꯣꯝꯗꯗꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯀꯥꯁ ꯀꯥꯡꯕꯨꯗꯗꯤ ꯍꯤꯟꯗꯨ ꯀꯥꯡꯕꯨꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯃꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯆꯠꯂꯦ ꯃꯣꯏꯅ ꯆꯠꯂ ꯆꯥꯔꯦ ꯊꯛꯑꯦꯕ ꯑꯗꯨꯝ ꯑꯗꯨ ꯂꯝꯕꯣꯏꯕꯁꯤꯡꯒꯤꯗꯤ ꯂꯩꯇ꯭ꯔꯀꯥꯟꯗꯁꯨ ꯑꯩꯁꯦ ꯃꯣꯏꯅ ꯕꯨꯙꯤꯁꯅꯦꯅ ꯈꯟꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯂꯩꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯍꯜ ꯑꯅꯤ ꯈꯔ ꯂꯥꯛꯏꯕ ꯑꯩ ꯊꯣꯛꯂꯛꯄ ꯊꯣꯡꯖꯤꯟꯗ ꯑꯃꯅ ꯁꯣꯝ ꯑꯃꯅ ꯁꯣꯝ ꯐꯝꯅꯤ ꯑꯗ ꯆꯪꯉꯒ ꯐꯝꯃꯔꯛꯑꯣ ꯍꯥꯏꯁꯨ ꯌꯥꯗꯕ ꯑꯗꯨꯝ ꯐꯝꯖꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯊꯥꯖꯩꯌꯦꯕ ꯃꯣꯏꯅ ꯇꯣꯉꯥꯟꯅ ꯂꯝꯕꯣꯏꯕ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠ ꯄꯨꯖꯥ ꯅꯨꯃꯤꯠ ꯊꯣꯛꯏ ꯑꯗ ꯑꯩꯈꯣꯏ ꯆꯥꯛ ꯑꯩꯈꯣꯏ ꯆꯥꯛꯀꯧꯖꯒꯦ ꯂꯥꯛꯄꯤꯕ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯆꯥꯕꯒꯁꯨ ꯆꯠꯂꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯗꯂꯤꯠꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯤꯟꯗꯨ ꯁꯣꯁꯥꯏꯇꯤ ꯇꯧꯔꯤꯁꯦ ꯁꯤ ꯑꯃꯠꯇ ꯎꯗꯕꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯎꯕ ꯑꯩꯈꯣꯏꯅ ꯆꯠꯂꯝꯃꯣꯏ ꯌꯨꯝ ꯆꯠꯂꯝꯃꯣꯏ ꯄꯤꯖ ꯈꯣꯠꯇ ꯆꯥꯃꯤꯟꯅꯔꯕꯅꯤ나 ꯃꯣꯏꯒꯤ ꯋꯥꯈꯟꯗꯣ ꯐ꯭ꯔꯤ ꯑꯣꯏꯔꯦꯗꯅ ꯃꯥꯡꯕ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯎꯗ꯭ꯔꯦꯗꯅ ꯑꯗꯨꯒꯨꯝꯕꯁꯤ ꯑꯇꯩ ꯙꯔꯃꯗ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯕꯖꯦꯛꯁꯦ ꯍꯥꯡꯕ ꯃꯐꯝꯗ ꯑꯗꯨꯗꯤ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯁꯕꯖꯦꯛ ꯂꯩꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯨꯋꯦꯜ ꯀꯟꯐꯔꯦꯟꯁ ꯇꯧꯋꯦꯕ ꯁꯤ ꯆꯠꯄ ꯀꯥꯟꯁꯤꯗ ꯍꯣꯔꯦꯟ ꯂꯥꯏꯁꯪꯗꯣ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯪ ꯂꯩꯔꯝꯃꯦ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯪꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝ ꯆꯠꯂꯦꯕ ꯑꯗꯒꯤ ꯄꯥꯉꯟꯒꯤ ꯂꯥꯏꯁꯪ ꯂꯩꯔꯝꯃꯦ ꯄꯥꯉꯟ ꯂꯥꯏꯁꯪ ꯈꯨꯔꯨꯝꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯃꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯗꯤ ꯂꯣꯏꯅ ꯐ꯭ꯔꯤꯅꯦ ꯂꯥꯏꯁꯪ ꯈꯨꯗꯤꯡꯃꯛ ꯈꯨꯔꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯅ ꯃꯣꯏꯗꯤ ꯍꯤꯟꯗꯨ ꯕꯥꯃꯣꯟ ꯑꯌꯥꯝꯕꯅꯤ ꯑꯣꯖꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯍꯤꯟꯗꯨꯗꯨꯗ ꯈꯨꯔꯝ ꯌꯥꯎꯋꯦꯕ ꯑꯇꯩ ꯆꯪꯗꯦꯕ ꯑꯩꯗꯤ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯁꯨꯝ ꯈꯨꯔꯝꯃꯦꯕ ꯑꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯙꯔꯃ ꯂꯩꯕꯁꯤ ꯅꯤꯉꯣꯝꯕꯗꯅꯤ ꯍꯥꯏꯗ꯭ꯔꯥ ꯃꯌꯥꯝ ꯑꯃꯗ ꯋꯥ ꯅꯣꯛꯏꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯗꯤ ꯙꯔꯃ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯦ ꯑꯩꯅ ꯏꯁꯩ ꯇꯧ ꯆꯠꯂꯤꯅꯤ ꯃꯣꯏꯒꯤ ꯂꯥꯏ ꯑꯣꯏꯔꯒꯅ ꯃꯁꯤꯗ ꯍꯦꯛꯇ ꯁꯔꯦꯟꯗꯔ ꯇꯧꯕꯗ ꯃꯑꯣꯡꯗꯣ ꯎꯕ ꯃꯤꯒꯤ ꯂꯥꯏ ꯑꯣꯏꯔꯒꯅ ꯁꯨꯝ ꯇꯪꯒ ꯇꯧꯔꯒ ꯆꯪꯉꯨꯁꯦ ꯌꯥꯗꯕ ꯄꯥꯟꯗꯝ ꯂꯩꯍꯧꯕ ꯇꯧꯋꯦꯕ ꯈꯦꯠꯅꯕꯁꯤ ꯆꯥꯎꯅ ꯎꯏꯌꯦꯕ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯒꯨꯝꯕꯁꯤꯗ
aina dharma is kari hainone haida aina longi satra weredna aduga dharma kaino ja ta khangdrene akhoi lon junte dharma idi adu dictionary yenge ba dictionary yenge dharma kaino dharma je kon sanskrit ge dagi lawre mi adu be kano ja bengali dana dormo ne pai bengali ge dormo da ine ko dharma hai direct kano ching ko dharma lo ko da si tam ji lai ne adu mohina mukra ji lai sanskrit ki dham hai bo de sanskrit dham hai adai lawre adu sanskrit dham je ne kara de no aryan root dhar rai si lai dhar ji kaino to prop to support to sustain hai okay dharma ki meaning ruchi maming je aduda sebi mapum ji yogdi dharma aduda ka shi yogde ba adu horen to proper support sustain hari je kaino hai bu mi wan pori samajam le ne pikko chaw tongan bam ne de ni na madu bu karma haina proper to godage support to godage sustain to godage hai se machigi amatang araba pambai do adu dhamma kawe hai basi meaning je ne khang e ba khang kana dia oh machi de krai de no le yi hana pare hore gita pa ba yaugde Quran pa yaugde Bible pa yaugde adu hore dharma pa kana dia adu ngak ngai me aina saru na ti amna til han leiramba otu yeng bane ba adaina masi dia ngasai gi da ahum do kare support sustain amana kare love hai ba ayo prop up hai ba prop up singa khat pa do ngakhat pa prop up support sustain hai na akoi mioi ba me am si society do lai ba society do yokhat pa okay continue to hon bane ba adu wage dharma gi root si adu era me root ki meaning do okay ali se bak thok na hujiti yam hale hujik di truth hai re hujik ki karen tadi hujik english hali je truth hai ali practice hai duty hai maru ga om jine ko dharma ai si truth ne ko aduna wadi hoje reality da adige realization of self habisida loina entire kanu si dharma gi meaning chelo chatpa aduna dharma ai si duty ne duty ne ko da moina ko da ngang ka di ima ko na adi abo ko na nu da mo de you like tham chan do hai bo ai ya di bai di ate ta lo as ngamoy anga ya la di bo adu moina ba kon ji ya di na ji nga na ya da nga ni ai khalle adu ai ko ji alu kan de ai to mi chu mo me kai no ko ai gi duty is authorize so ya pon ti ai gi duty da ina to ba phone to jaga dam ne research to dam ne duty do mina hai ba na ta isana ai na to jaga da ni na kan jaga ai gi duty ne ba practice ne ba ai hakchang nungai te sajin to wai da di aina isana pa da hakchang de to hai ya ai hakchang ko no sen to hai ji ke meaning le te na samma ne ba dharma je du ne isa da dharma le yu ne na alam na bok tak pi ba aduma ko ai su ai ngon da su du hai ri mi alam na dharma le ge dam ne dharma le tab de hai awa mo nang ni khon ya ma hai ba adu horen dharma le yu hai ba che hoi sumna khangda ba khangna ba takpi na ba gi pam ba mo na ti dum yai aduga dharma du to ge hai ta de dharma le yu hai ba si meaning le te ben dharma ai to jaga dong ne ai to jaga da do ne isa da gi adu pabung na ngasai gi loan gi da haira kana meaning da dharma si Meiteilol da di kari hai na translate to kan Meiteilol da di hore one word later ko to hoi achum lambi hai ta re ne chum lambi thi ba
asumana hanba yai ada khoi ji a kano di learning batha learning lesson sumana hai nei dana adu di sebi mampu mleiba dharmagi ne adu londuri akhuda moina go dharma silawore adu ga hore moi gi meaning do loina mok sanenda to gudamni haibni idu dharmagi philosophy ge adu na loina mok isore ka to ka magi thojani man sebi bani haina khanbaduri meaning da ne adu ga kano dadi dharmagi meaning yeng taradi adu natte adu hore dharma mayam je khoi kanglo ani thong khajoi theocentric haibama theocentric adi sembi mapu ma yawarne maming du de lon tongan tongan bagi tongan do khojbu ani sembi mapu ma yawarni sembi mapu chunga yawda di chunga yadre theocentric kangbu chidna adagi sembi mapu yawda basina homocentric ka wa anthropocentric so hai asidadi sembi mapu leitre aduna horen theocentric sidi karida be chawi hai kanda mapung oina imagination and emotion da be chawi aru homocentric kangbu dadi maside mana based on reality and realization of self sida be chawa asmane sauna khenabase da aina aigi by profession waja oiru bunina like pabagi habit to sum leidana tongan tongan sum pare holy book mayam je pare ana holy book mayam lei si di akoi football ge ani ge hockey ge club ki mai magi club ki interest organizing interest khan da leibodo kari gino hayeng field ko ma kanda thengai na duri mi no e ma tan doi ne ba adu gi bhap ta leiye ba dharma so ba ko ye global go leise are bujina ji adogi wakhanji zero ne leiti homocentric hai basically homocentric mapu leita homocentric cho hai anthropocentric cho hai Abi mapu pandabani akhoi gi own self realization asagi philosophy dugi makha du da chatpa du buneba mani aswana khajok adai aingon da interest to self is da interest lai rabai aduga mayamna buddha hai ragat aidi buddha lat mayamna aina distinction tawning se atai dharma da akhoi lat laga thammaga laibasina mapuni na latlineba aduga buddhism gi da buddha si statue oina sudum laiko masi mapuni na latpa nateba mana hoto amba madi wajani adumaina tawbaneba mana mapuni mana haibadudang kanoni haibaki ai da bigi basata sati me alaidna se omne wajabu ana beva to bidana adumaina buddha ko thammi bje mana hodu principle do aina pamjena follow to ine ba adu ma jai oja ne ba adu ni ai oja amada kai beva to de haidu to bane line na ti ha okay kenna ba sini kenna ri se okay adu koi na khurami mi line na khale hana gi akoi di go dharmi tradition da la amni na haiba adu khurama mi na line phan bai wan okay adu akoi di khangna tawri ne ba okay an se oja ne mana haiba idea do huji fawba no lei ya ba ade kaino truth haiba si di listen by play ponte truth ai evagre ne ba truth oi le rab ne aduna reality da basis to adudi akhoi gi manipur do hujik ti mi kya muk le bi re buddhism chapa aduga kamana unaba khotna bagi event kumba Simbibra regular basis the Libra command. Masi hoi census ki matung intar di karani 2011 do 11 da 7028 lai bane adu hojik te 10000 bole mani ada hari bisi ai amna Nepali wa ngone kale Manipur Buddhist mo di lasing mari ngale okay akoi khangde ko ani okay on IT road ena ma
ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯇꯃꯦꯡꯂꯣꯡ ꯆꯠꯄ ꯂꯝꯕꯤꯗꯣ ꯑꯗ ꯀꯤꯂꯣꯃꯤꯇꯔ 5-6 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯖꯤꯜꯂꯒ ꯃꯣꯏ ꯈꯨꯟ ꯂꯩꯕꯅꯦꯕ ꯑꯗꯨ ꯆꯪꯉꯗꯤ ꯂꯥꯏꯁꯪ 3-4 ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯃꯣꯏ ꯁꯤ ꯂꯩꯕꯅꯦ ꯑꯗꯨ ꯇꯧꯕꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯂꯃꯥꯏꯖꯝ ꯑꯣꯏꯕ ꯀꯔꯤ ꯑꯣꯏꯕ ꯂꯃꯥ ꯑꯣ ꯂꯃꯥ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯗꯂꯥꯏ ꯂꯃꯥꯒꯤ ꯃꯣꯏꯒꯤ ꯀꯥꯡꯂꯨꯞꯅꯦꯕ ꯑꯣꯀꯦ ꯅꯦꯄꯥꯂꯤ ꯆꯠꯂꯤꯁꯤꯡꯁꯤꯗꯤ ꯂꯃꯥꯏꯖꯝ ꯀꯧꯋꯦꯕ ꯑꯣꯀꯦ ꯑꯗꯨꯅ ꯈꯦꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯌꯥꯅ ꯍꯥꯏꯅ ꯂꯩꯔꯤꯗꯅ ꯆꯤꯅꯥ ꯖꯄꯥꯟ ꯀꯣꯔꯤꯌꯥ ꯁꯣꯝꯗ ꯃꯍꯥꯌꯥꯅꯁꯤ ꯑꯣꯏꯕꯅꯦꯕ ꯑꯗꯩ ꯁ꯭ꯔꯤ ꯂꯪꯀꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟ ꯂꯥꯎꯁ ꯀꯦꯝꯕꯣꯗꯤꯌꯥ ꯁꯣꯝꯗꯅ ꯊꯦꯔꯥꯋꯥꯗꯥ ꯀꯧꯋꯦꯕ ꯑꯗꯨꯅ ꯁꯤꯅꯤ ꯍꯩꯅꯔꯤ ꯑꯗꯨ ꯁꯤ ꯀꯔꯤ ꯈꯦꯠꯅꯒꯦꯕꯨ ꯊꯦꯔꯥꯋꯥꯗꯥꯗꯅ ꯄꯥꯂꯤ ꯂꯣꯟꯅ ꯆꯠꯂꯦꯕ ꯄꯥꯂꯤ ꯑꯁꯤꯅ ꯕꯨꯙꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯂꯣꯟꯅꯤ ꯃꯥꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯕꯁꯦ ꯄꯥꯂꯤ ꯉꯥꯛꯇꯅꯦꯕ ꯑꯗꯩ ꯃꯥ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯈꯥꯏꯗꯣꯛꯅꯔꯦꯕ ꯊꯦꯔꯥꯋꯥꯗꯥ ꯑꯣꯏꯕ ꯊꯦꯔꯥꯋꯥꯗꯥꯁꯤ ꯑꯦꯜꯗꯔ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕꯅꯤ ꯑꯗꯩ ꯀꯟꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯕ ꯀꯥꯡꯕꯨ ꯕꯨꯙꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯀꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯤꯕꯔꯦꯂꯥꯏꯖ ꯇꯧꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤꯅ ꯃꯍꯥꯌꯥꯅ ꯍꯥꯏꯔꯦꯕ ꯃꯍꯥꯌꯥꯅꯁꯤꯅ ꯁꯪꯁꯀ꯭ꯔꯤꯠꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯙꯔꯃꯒꯤ ꯂꯣꯟ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯕ꯭ꯔꯖꯌꯥꯅ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯂꯃꯥ ꯀꯥꯡꯕꯨꯁꯤꯅ ꯕ꯭ꯔꯖꯌꯥꯅ ꯀꯧꯔꯦ ꯕ꯭ꯔꯖꯌꯥꯅ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨꯒ ꯕꯨꯙꯤꯁꯀꯒꯤ ꯃꯤꯛꯁ ꯑꯣꯏꯕ ꯇꯟꯇ꯭ꯔꯤꯛ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯇꯟꯇ꯭ꯔꯤꯛ ꯍꯥꯏꯁꯦ ꯇꯟꯇ꯭ꯔꯤꯛꯀꯤ ꯃꯣꯏꯁꯦ ꯒ꯭ꯔꯨꯞꯁꯤ ꯌꯥꯟꯁꯤꯟꯅꯕꯅꯦꯕ ꯇꯟꯇ꯭ꯔꯤꯛ ꯑꯁꯤ ꯍꯤꯟꯗꯨꯅꯦ ꯑꯗꯒꯤ ꯕꯨꯙꯤꯁꯅꯦ ꯑꯁꯤ ꯃꯤꯛꯁ ꯇꯧꯔꯒ ꯁꯦꯝꯕ ꯄꯣꯠꯅꯤ ꯁꯤ ꯃꯔꯛ ꯂꯩꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤꯗ ꯕ꯭ꯔꯖꯌꯥꯅ ꯍꯥꯏꯔꯤꯁꯦ ꯇꯤꯕꯦꯠꯂꯣꯝ ꯆꯠꯅꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯅꯣ ꯇꯥꯏꯋꯥꯟꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯇꯥꯏꯋꯥꯟ ꯆꯤꯡ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯗꯤ 5th ꯗꯂꯥꯏ ꯂꯃꯥꯁꯤ ꯇꯥꯏꯋꯥꯟ ꯃꯆꯥꯅꯦꯕ ꯇꯥꯏꯋꯥꯟꯗ ꯄꯣꯛꯄ ꯑꯗꯨꯅ ꯍꯥꯏꯅ ꯀꯨꯏꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯕꯨꯡꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯄꯥꯕꯨꯡꯁꯦ ꯀꯃꯥꯏꯅ ꯃꯣꯡꯛ ꯑꯣꯏꯔꯤꯅꯣ ꯃꯣꯡꯛ ꯑꯣꯏꯈꯤꯕꯁꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯥꯏꯂꯦꯟꯒꯤ ꯁꯥꯇ꯭ꯔ ꯇꯝꯃꯤꯟꯅꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯂꯩꯕ ꯑꯩꯅ ꯁꯦꯅꯤꯌꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔꯒꯤ ꯇꯝꯕ ꯀꯥꯟꯗ ꯃꯥꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯦꯕ ꯑꯃ ꯇꯤꯟꯅꯈꯤꯕ ꯃꯥ ꯍꯧꯖꯤꯛꯁꯨ ꯂꯝꯕꯣꯏꯕ ꯑꯣꯏꯌꯦ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯑꯕ ꯑꯗꯩ ꯑꯆꯧꯕ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯃꯒꯤ ꯑꯦꯕꯠ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯊꯥꯏꯂꯦꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯆꯠꯄ ꯂꯣꯟꯒꯤ ꯁꯨꯝ ꯆꯠꯄꯁꯤꯗ ꯑꯩꯒꯤ ꯇꯝꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯏꯪꯂꯤꯁꯇ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯑꯗꯩ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥꯗꯤ ꯂꯝꯕꯣꯏꯕ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯕꯅꯦ ꯑꯩ ꯀꯅꯥꯅꯣ ꯀꯥꯎꯔꯦ ꯃꯁꯛꯇꯣ ꯑꯗꯨꯒ ꯃꯥꯏ ꯃꯈꯣꯟꯗꯤ ꯈꯪꯕ ꯅꯤꯡꯁꯤꯡꯕ ꯑꯗꯨꯒ ꯃꯁꯛꯇꯤ ꯀꯥꯎꯔꯦꯕ ꯑꯗꯩ ꯃꯥꯏ ꯂꯥꯏꯁꯪ ꯆꯠꯂꯨꯁꯦꯅ ꯏꯃꯥꯟꯅꯕꯅ ꯄꯨ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯙꯔꯃꯒꯤ ꯑꯣꯏꯕ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯇꯧꯖꯥꯠꯅꯤ ꯃꯣꯏ ꯐꯦꯃꯤꯂꯤꯅꯦ ꯇꯧꯔꯒ ꯀꯠꯄ ꯅꯨꯃꯤꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨꯗ ꯃꯥꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯉꯥꯡꯕꯅꯦꯕ ꯑꯗꯩ ꯀꯨꯏꯅ ꯁꯨꯝ ꯂꯣꯏꯅꯕꯅꯦ ꯃꯥꯏ ꯃꯈꯣꯟꯗꯣ ꯈꯪꯉꯤꯗꯅ ꯑꯗꯩ ꯑꯩ ꯈꯪꯉꯦꯕ ꯁꯤꯗꯤ ꯃꯥꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯤꯁꯇꯔꯕ ꯇꯧ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟ ꯂꯦꯞ ꯂꯩꯔꯦꯕ ꯑꯗꯩ ꯂꯣꯏꯔ ꯊꯣꯔꯛꯀꯥꯟꯗ ꯑꯩ ꯎꯗ꯭ꯔꯦꯕ ꯑꯁ ꯄꯥꯏꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯀꯣꯜꯂꯤꯅꯤ ꯃꯤ ꯃꯌꯥꯝꯗꯣ ꯉꯛꯄꯖꯥꯏ ꯃꯣꯏ ꯃꯌꯥꯝꯁꯨ ꯀꯗꯥꯏꯗꯒꯤ ꯉꯥꯟꯅ ꯊꯥꯖꯗꯕꯗꯣ ꯑꯗ ꯑꯩꯁꯨ ꯊꯥꯏ ꯃꯥꯜꯂꯤ ꯁꯛꯇꯣ ꯑꯗꯨ ꯃꯣꯏ ꯊꯥꯏ ꯑꯣꯏꯔꯒ ꯅꯤꯡꯖꯥꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯕꯗꯨꯅ ꯏꯆꯥꯅꯨꯄꯥ ꯊꯥꯏꯂꯦꯟꯗ ꯑꯣꯖꯥ ꯑꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯇꯥꯔꯤꯅꯤꯅ
ꯈ꯭ꯋꯥꯏ ꯆꯥꯅꯕ ꯈ꯭ꯋꯥꯏ ꯑꯍꯟꯗꯣ ꯑꯗꯣ ꯁꯨꯝ ꯀꯟꯐꯔꯦꯟꯁ ꯆꯠꯄꯗ ꯎꯅꯈ꯭ꯔꯦꯗꯅ ꯑꯗꯣ ꯑꯩ ꯍꯦꯛ ꯆꯠꯄꯁꯤ ꯃꯥꯏ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯔꯦꯕ ꯁꯨꯝ ꯂꯩꯕꯁꯤꯗꯒꯤ ꯀꯩꯅꯣ 2019ꯗ 2009ꯗ ꯍꯥꯏꯕ 9ꯗ ꯃꯥꯅ ꯄ꯭ꯔꯤꯁꯦꯞꯇꯔ ꯑꯣꯏꯔꯒ ꯑꯩ ꯂꯝꯕꯣꯏꯕ ꯑꯣꯏꯔꯤꯅꯦꯕ ꯑꯣꯀꯦ ꯊꯥꯏꯂꯦꯟꯗ ꯑꯩꯒꯤ ꯑꯣꯔꯗꯤꯅꯦꯁꯟꯗꯤ ꯕꯦꯡꯀꯣꯛ ꯇꯧꯕꯅꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯛꯑꯦ ꯕꯨꯙꯒꯌꯥꯗ ꯊꯥ ꯑꯃ ꯂꯩꯔꯦ ꯃꯣꯏ ꯊꯥꯏꯒꯤ ꯇꯦꯝꯄꯜꯗ ꯑꯗꯨꯒ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕ ꯑꯗꯣ ꯕꯨddhism ꯐꯣꯂꯣ ꯇꯧꯕꯁꯦ ꯁꯤꯒ ꯃꯣꯡꯛ ꯑꯃ ꯑꯣꯏꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯍꯥꯏꯇꯥꯔꯦ ꯐꯣꯂꯣ ꯇꯧꯖꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯕꯨddhist ꯀꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯧꯒꯅꯤ ꯕꯨddhist ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯅꯥꯅꯣ ꯀꯧꯔꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯐꯣꯂꯣ ꯇꯧꯕ ꯃꯤꯗꯨꯔꯥ ꯐꯣꯂꯣ ꯇꯧꯕ ꯃꯤꯗꯨꯕꯨ ꯕꯨddhist ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯀꯩꯝꯇ ꯃꯣꯏꯒꯤ ꯀꯟꯚꯔꯁꯟ ꯑꯗꯨ ꯀꯩꯝꯇ ꯇꯧꯗꯦꯕ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯀꯟꯚꯔꯁꯟ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯩ ꯕꯨddhistꯅꯦ ꯍꯥꯏꯔꯦ ꯑꯩ ꯀꯟꯚꯔꯠ ꯇꯧꯔꯦ ꯃꯤꯅ ꯑꯩ ꯀꯟꯚꯔꯠ ꯇꯧꯕꯤꯗꯧ ꯅꯠꯇꯦꯕ ꯁꯤꯅꯤ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨ ꯍꯤꯟꯗꯨꯒꯤꯗꯤ ꯍꯤꯟꯗꯨ ꯕꯥꯏ ꯕꯥꯔꯠ ꯍꯤꯟꯗꯨ ꯑꯣꯏꯗꯧꯅꯦ ꯍꯥꯏꯌꯦꯕ ꯍꯤꯟꯗꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯕꯥꯏ ꯕꯥꯔꯠ ꯍꯤꯟꯗꯨ ꯑꯣꯏꯗꯦꯗꯅ ꯆꯨꯝꯃꯦ ꯑꯩꯒꯤ ꯏꯄꯥꯅ ꯍꯤꯟꯗꯨ ꯑꯩ ꯍꯤꯟꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣꯒꯤ ꯋꯥꯅꯦꯕ ꯍꯤꯟꯗꯨ ꯙꯔꯃ ꯂꯧꯔꯨꯕ ꯃꯇꯨꯡꯒꯤ ꯋꯥꯅꯦꯕ ꯃꯃꯥꯡꯗ ꯑꯍꯥꯟꯕꯗꯗꯤ ꯀꯅꯥꯁꯨ ꯍꯤꯟꯗꯨ ꯑꯣꯏꯗꯨ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯑꯣꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯣꯟꯗꯅ ꯑꯗꯨ ꯁꯅꯥꯃꯍꯤ ꯀꯥꯡꯕꯨꯁꯤꯅ ꯑꯗꯨꯒꯤ ꯑꯣꯄꯣꯁ ꯇꯧꯗꯅ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯤꯅꯦꯕ ꯑꯗꯨꯒ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯦꯅꯤ ꯄꯔꯁꯟꯅ ꯃꯥꯅ ꯕꯨddhismꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯄꯥꯝꯃꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯦꯠ ꯑꯣꯏꯔꯦꯅ ꯃꯥꯅ ꯐꯣꯂꯣ ꯇꯧꯖꯔꯒꯗꯤ ꯑꯩꯁꯤ ꯑꯗꯨ ꯐꯣꯂꯣ ꯇꯧꯋꯤꯅ ꯑꯗꯨꯝ ꯏꯁꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯇꯧꯕꯗꯨꯕꯨ ꯕꯨddhist ꯍꯥꯏꯅ ꯀꯧꯕ ꯌꯥꯏꯑꯕ ꯌꯥꯏꯑꯕ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯣꯅꯦꯁꯇ꯭ꯔꯤ ꯂꯩꯔꯕꯗꯤ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤ ꯂꯝꯕꯣꯏꯕ ꯑꯃꯗ ꯃꯥ ꯍꯥꯏꯔꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯨꯂꯧꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯃꯨꯂꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯇꯧꯋꯦꯕ ꯑꯗꯨ ꯁꯤꯂꯥ ꯂꯧꯕ ꯍꯥꯏꯕꯅꯤ ꯁꯤꯂꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯂꯤꯒꯤꯕꯨ ꯁꯤꯂꯥ ꯀꯧꯋꯦꯕ ꯑꯗꯩ ꯄꯟꯆꯁꯤꯂꯥ ꯍꯥꯏꯗꯣ ꯄꯟꯆꯁꯤꯂꯥ ꯍꯥꯏꯁꯦ ꯁꯤꯂꯥ ꯍꯥꯏꯁꯤꯗꯤ ꯂꯝꯆꯠꯇꯨꯅꯦꯕ ꯑꯗꯨ ꯃꯣꯔꯦꯂꯤꯇꯤ ꯃꯉꯥꯗꯨ ꯍꯧꯖꯤꯛ ꯃꯉꯥꯗꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯇ ꯑꯩ ꯍꯥꯠꯂꯣꯏꯕ ꯑꯩꯒꯤ ꯏꯟꯇꯦꯟꯁꯟ ꯌꯥꯎꯅ ꯑꯩ ꯍꯥꯠꯂꯔꯣꯏ ꯍꯥꯠꯄ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯩ ꯑꯅꯤꯁꯨꯕꯗꯅ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯃꯤꯅ ꯄꯤꯔꯕ ꯄꯣꯠ ꯂꯧꯖꯔꯣꯏ ꯍꯥꯏꯕ ꯍꯜꯂꯦ ꯑꯔꯊꯗꯣ ꯑꯗꯨ ꯑꯁꯦꯡꯕꯗꯤ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯣꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯗ ꯉꯥꯡꯖꯔꯣꯏ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯣꯏ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯨꯋꯦꯜ ꯑꯦꯕ꯭ꯌꯨꯁ ꯇꯧꯖꯔꯣꯏ ꯍꯥꯏꯕ ꯑꯗꯩ ꯃꯔꯤꯁꯨꯕꯗꯅ ꯀꯩꯅꯣꯁꯤꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯖꯔꯣꯏ ꯍꯥꯏꯕ ꯃꯉꯥꯁꯨꯕꯗꯅ ꯀꯩꯅꯣꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃꯇ ꯑꯩ ꯁꯤꯖꯤꯟꯅꯖꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯃꯉꯥꯁꯤ ꯁꯤꯗ ꯄꯟꯆꯁꯤꯂꯥ ꯀꯧꯋꯦꯕ ꯁꯤ ꯂꯧꯕꯗꯣ ꯍꯣꯔꯦꯟ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯆꯠꯆꯒꯦ ꯍꯥꯏꯗꯅ ꯃꯥ ꯋꯥꯔꯗ ꯇꯦꯀꯤꯡ ꯏꯪꯂꯤꯁꯇ ꯍꯥꯏꯗꯤ ꯋꯥꯔꯗ ꯇꯦꯀꯤꯡ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯂꯥ ꯂꯧ ꯀꯧꯋꯦꯕ ꯃꯗꯨ ꯍꯣꯔꯦꯟ ꯂꯝꯕꯣꯏꯕ ꯑꯃꯅ ꯀꯟꯗꯛ ꯇꯧꯋꯦꯕ ꯃꯥ ꯂꯥꯛꯑꯅꯤ ꯑꯩꯅ ꯍꯥꯏꯔꯅꯦꯕ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ 3 times ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯃꯅꯦꯕ ꯑꯗꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯃꯣꯡꯛꯁꯤꯅ ꯇꯧꯔꯤꯁꯤꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯏꯗꯣ ꯁꯤꯂꯥ ꯂꯧꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯁꯤꯂꯥ ꯂꯧꯕ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯣꯡꯛ ꯑꯣꯏꯈ꯭ꯔꯒꯅ ꯀꯃꯥꯏꯅ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯠ ꯇꯧꯕ ꯃꯣꯡꯛ ꯑꯣꯏꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯟꯆꯁꯤꯂꯥ ꯂꯩꯔꯦ ꯑꯊꯁꯤꯂꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯁꯦ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯑꯗꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗꯁꯨ ꯑꯊꯁꯤꯂꯥ ꯍꯥꯏꯔꯦꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯁꯤꯂꯥ ꯃꯉꯥ ꯂꯧꯕ ꯃꯉꯥꯁꯤꯅ ꯂꯦꯃꯦꯟꯁꯤꯡꯅ ꯇꯧꯔꯦꯀꯣ ꯑꯗꯨ ꯃꯤꯅꯤꯃꯝꯗ ꯂꯝꯕꯣꯏꯕ ꯑꯃꯅ ꯇꯧ ꯇꯥꯔꯒꯗꯤ 9 ꯇꯧꯋꯦꯕ ꯃꯉꯥꯗꯨ ꯍꯦꯛꯇ ꯑꯍꯨꯝ ꯑꯃ ꯍꯥꯞꯀꯠꯂꯛꯑꯦꯕ ꯍꯥꯞꯀꯠꯂꯛꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯂꯝꯕꯣꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯂꯤꯂꯥ ꯄꯂꯥ ꯇꯧꯕ ꯁꯤ
ꯀꯨꯝ ꯇꯧꯔꯤꯁꯦ ꯑꯩ ꯃꯁꯤ ꯌꯥꯎꯔꯔꯣꯏꯕ ꯑꯗꯨ ꯍꯣꯔꯦꯟ ꯍꯥꯏꯗꯤ entertainment ꯏꯁꯥꯒꯤ ꯑꯗꯨ ꯑꯩ ꯌꯥꯎꯔꯔꯣꯏꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯂꯩꯇꯦꯡ ꯇꯧꯕ ꯐꯃꯨꯡ ꯑꯩ ꯍꯤꯞꯄꯔꯣꯏꯕ ꯍꯥꯏꯕ ꯑꯃ wordly ꯀꯩꯅꯣꯁꯦ give up ꯇꯧꯕꯅꯦꯕ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ 9 ꯈꯛ ꯆꯠꯂꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯕ ꯂꯝꯕꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯗꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯗꯂꯥꯏ ꯂꯥꯃꯥꯒꯨꯝꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ 227 ꯁꯤꯂꯥ ꯂꯩꯌꯦꯕ ꯃꯣꯏꯁꯤꯅ ꯑꯗꯨ ꯐꯣꯂꯣ ꯇꯧꯕ 227 ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯣꯡꯛꯁꯤ ꯒꯤꯗꯁꯨ ꯔꯦꯡꯛ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ 8 ꯁꯤ that's so interesting ꯁꯦ ꯑꯩꯈꯣꯏꯗꯤ ꯑꯩ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯖꯕꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯩꯅꯣꯗ ꯂꯝꯕꯣꯏꯕꯒꯤ ꯒ꯭ꯔꯨꯞꯇ ꯄ꯭ꯂꯦꯁ ꯂꯩꯇꯦꯕ ꯃꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯒꯤꯗꯤ ꯆꯍꯤ 16 ꯁꯨꯔꯗꯤ ꯃꯣꯏ ꯅꯣꯕꯤꯁ ꯑꯣꯏ ꯌꯥꯔꯦ ꯑꯗꯒꯤ ꯍꯣꯔꯦꯟ ꯆꯍꯤ 10 ꯁꯨꯔꯀꯥꯟꯗꯅ ꯃꯪ ꯑꯣꯏꯕ ꯌꯥꯔꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯁꯤꯅꯦꯕ ꯂꯥꯏꯐ ꯂꯣꯡ ꯂꯝꯕꯣꯏꯕ ꯀꯥꯡꯕꯨꯁꯦ ꯁꯤꯅꯦ ꯃꯊꯛꯇ ꯋꯥꯡꯈꯠꯂꯛꯏ ꯃꯌꯥꯝꯁꯦ moina different principles sum moina follow tawraga practice tawra loi loi Bali gi tammi aba dharma gi lai mayam do tammi aba ada 1 2 3 4 5 6 tawsina 10 phau Thailand de 10 phau le India de khangde India ga sang tawde okay pabungi na Thailand gi adom lom gi adom to ai gi tinaro ni adom punjang gi ba ಅದು ತೌದನಿ ಅದು ಐದಿ ಸೇ ಇಥಂದನಿಂದರ ತಂದನೆಯವ ಅದು ಹೊರೆ ಅಂಬುಯಿವ ಹಾಯ್ತಾಗದಿ ಮೈ ಸಂಘಾಯನ ಲೈಯವ ಅದು ಮಣಿಪುರದಲ್ಲಿ ಪಪುಂ ಖಕ್ತರ ಬುದ್ಧಿಸ್ಟ್ monks ಹುಜಿಕ ಇಥಂದನಿ ಲೈಸಿ ಐ ಇಸಾನುಪಾ ಲೈರಮಿ ಹಾಯ್ದಿನ ಅದುನಿ ಸುವೈ ತುಂದ ಸುಂ ಪಾಮ್ಜಪನ್ ಖರಮ ಲೈರಮನೆ ಅದಗಿ ಮೈ ಮಮಾನಬ ಮಂಗಾ ತರು ಮಸು ಲಂಬುಯಿವ ಐಸಿಗ ತೋಯಿ Thailand da shuwa miyam na sim toy wedi nupa woi ta di ma lai mu lo dam ne ji lai mu lo hai ta di si gi dress si chele da hafta ma monastery me lai ne minimum ni ko hafta ma adege hore tha ma lai ba yai ani lai ba yai tha taruk lai ba yai tha tok te di toy ani lo ma cha wa ju ma soi da na hafta am di la boi tam ne lai mu le wa cha du ne अदुगी सने बिजरे है अदुगा नुपी दी लव monk ओइ बेया ब्रा कमाइन तौ नुपी होय नन ले नन ले अदुबु थाईलैंड दि नन नोर जमा गी स्टेटस से फंगती कुंगाइ तौ दे monk की केनो से मोगी स्टेटस से केनो से निंगथौ ना कंट्रोल तौ है Thailand tau si adu si control tau gi manung sa di nandamana press ki thau tau ya di lu ya di wangan dia ba adu wore amu mana adu upo chau ne kari budagi matam da di nupi nupa ha ba di singhan lairam de nan singu wangsu kari su samman ste mane kari noi khajoi khodoi khane ada मोई हायरार्की दा कंट्रोल तौरसे निथौगी ग्रुप तुन तौइदना अदे ख्वाइ हाइबा लंबोइबन गो सिमोइदा लो याविदना अदर मोइदी अगेरोसिना चावेबा लंबोइब कामुना चावरेबा लंबोइबिस लेतिबा अदु तौसिना नि अदुगी वांगमदा अदे सिगी हायरार्की सिगी वांगमदा ग्रुप हजाम लैयबा लंबोइबिसु अदु मोइदा आस या पोतेना Sri Lanka da di ya ba lupi priso ya ba se ka chale training to re ade amina kula no bui bile ya ba ade moi to ga group se buda ga da ka ju moi ki tongan la sanga sa le ya ade hojiki ya de lupi gi rai tu chamane hai bu do Buddhist from da lai hai ba circle da di roi chamane Ada main hong na control to bulan tu dia tu. Okay. Aduga monk oi rakan da dum akhoi ki keno di ke hai tare yum pan ba khut ba di dum ya ba kamain tau.
ꯑꯗꯨꯗꯤ ꯃꯪ ꯑꯣꯏꯔꯤꯉꯩ ꯄꯥꯟꯗ꯭ꯔꯦ ꯃꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯣꯏꯔꯤꯉꯩꯗꯤ ꯄꯥꯟꯗꯦ ꯑꯣꯀꯦ ꯑꯗꯨ ꯃꯥꯏ ꯄꯥꯜꯂꯒꯦ ꯍꯥꯏꯔꯒ ꯃꯪ ꯑꯣꯏꯕ ꯇꯣꯛ ꯇꯥꯔꯦ ꯅꯟ ꯑꯣꯏꯕ ꯇꯣꯛ ꯇꯥꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯅꯤ ꯑꯣꯀꯦ ꯑꯗꯨ ꯃꯁꯤꯗꯤ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯑꯣꯀꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯣꯏꯒꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯇꯝꯃꯤꯉꯩꯗ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯃꯥ ꯒ꯭ꯔꯨꯞꯇꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯃꯣꯏꯁꯦ 1 yearꯒꯨꯝꯕ ꯃꯣꯡꯛ ꯑꯣꯏꯔꯒ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯟꯈꯤꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯇꯥꯖꯩ ꯁꯤꯒꯤꯗꯤ ꯀꯩꯅꯣ ꯂꯩ ꯃꯤꯅꯤꯃꯝꯗ 1 week ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨ ꯑꯗꯨꯝ ꯇꯣꯛ ꯌꯥꯏꯕ ꯑꯗꯨ ꯁꯤ ꯂꯩꯕ ꯂꯧꯕꯅꯦ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨ ꯇꯝꯕꯅꯦꯕ ꯌꯥꯝꯅ ꯍꯤꯟꯗꯨꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯤꯁꯤꯗꯤ ꯂꯨꯍꯣꯡꯗꯣꯔꯤ ꯍꯥꯏꯗꯤ ꯂꯩꯕ ꯂꯧꯔꯣ ꯍꯥꯏꯅ ꯀꯝꯄꯜꯁꯔꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯝ ꯍꯥꯏꯅ ꯃꯣꯏꯗꯤ ꯃꯥꯅ ꯂꯝꯕꯣꯏꯕ ꯑꯣꯏꯗꯅ ꯃꯌꯨꯝ ꯄꯥꯟ ꯌꯥꯗꯦꯕ ꯃꯣꯏꯁꯨ ꯑꯣꯀꯦ ꯑꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯪ ꯑꯣꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯤꯅꯤꯃꯝꯗ ꯌꯥꯝꯗ꯭ꯔꯕꯗ 1 week ꯑꯃ ꯂꯩꯕ ꯃꯣꯅꯥꯁꯇ꯭ꯔꯤꯗ ꯑꯗꯨꯒ ꯍꯦꯟꯅ ꯂꯩꯒꯦꯒꯅ ꯑꯗꯨꯝ ꯈꯔ ꯁꯥꯡꯊꯅ ꯂꯩꯕ ꯑꯣꯀꯦ ꯗꯦꯠꯁ ꯏꯟꯇꯔꯦꯁꯇꯤꯡ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯗꯁꯨ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯆꯥꯎꯔꯛꯄꯁꯤꯗ ꯑꯗꯨꯝ ꯃꯥꯏꯟꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯀꯣꯟꯐ꯭ꯂꯤꯛꯇꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯈꯤꯇꯪ ꯀꯤꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯑꯗꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯄꯥꯕꯨꯡꯅ ꯑꯦꯗꯚꯥꯏꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯗꯔ ꯑꯃꯁꯤꯅ ꯁꯣꯁꯥꯏꯇꯤꯒ ꯃꯁꯤꯗ ꯂꯩꯕꯒꯤ ꯋꯥꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯈꯤꯇꯪ ꯀꯉꯥꯎꯅꯅ ꯃꯥꯏꯟꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯑꯌꯥꯝꯕꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯨꯛ ꯊꯥꯔꯦ ꯑꯗꯩ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯅꯦꯅ ꯈꯪꯗꯅ ꯈꯤꯇꯪ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯦꯛꯁꯦꯞꯇꯦꯟꯁ ꯑꯃꯁꯨ ꯑꯗꯨ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯅꯤꯅ ꯃꯥꯏꯟꯁꯤꯗ ꯑꯗꯨꯝ ꯈꯤꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯁꯥꯎꯕ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯪꯕꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯩꯈꯣꯏ ꯁꯥꯎꯅꯕꯁꯨ ꯑꯗꯨꯝ ꯃꯊꯪ ꯔꯦꯁꯤꯌꯦꯜ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯂꯩꯔꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯪꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯈꯔ ꯀꯣꯟꯐ꯭ꯂꯤꯛꯇꯦꯠ ꯑꯣꯏꯔꯤꯁꯦ ꯈꯤꯇꯪ ꯀꯃꯥꯏꯅ ꯆꯨꯡꯁꯤꯜꯂꯒ ꯑꯗꯣꯝꯗ ꯆꯪꯅꯕ ꯄ꯭ꯔꯥꯛꯇꯤꯁꯀꯨꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯗꯚꯥꯏꯁ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯀꯩꯅꯣꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯕꯨꯙꯤꯁ ꯃꯪ ꯑꯣꯏꯔꯛꯄꯗꯒꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯩꯇꯩꯒꯤ ꯁꯃꯥꯖꯁꯤꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯦꯕ ꯑꯩꯅ ꯁꯨꯝ ꯎꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯕ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯅꯠꯇꯕ ꯑꯗꯩ ꯃꯩꯇꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯈꯨꯅꯧꯁꯤꯗ ꯃꯩꯇꯩꯁꯤꯡꯁꯦ ꯑꯃꯒ ꯍꯦꯛ ꯊꯥꯅꯗꯕꯒꯨꯝꯕ ꯑꯃꯅ ꯇꯧꯕꯗ ꯑꯃꯅ ꯊꯥꯅꯗꯕꯤ ꯑꯗꯒꯤ ꯑꯅꯤ ꯊꯣꯛꯄꯤ ꯆꯠꯅꯕꯤ ꯑꯗꯩ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯑꯩꯈꯣꯏ ꯗꯤꯖꯦꯅꯦꯔꯦꯠ ꯇꯧꯔꯕ ꯒ꯭ꯔꯨꯞ ꯑꯃꯗꯧꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯦꯕ ꯃꯐꯝ ꯑꯃꯗ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯗ ꯀꯥꯟꯅꯔꯦ ꯍꯥꯏꯔꯦꯅꯦ ꯑꯗꯨ ꯄꯥꯟ ꯗꯨꯀꯥꯟ ꯃꯊꯪ ꯍꯦꯛꯇ ꯍꯥꯡꯉꯛꯀꯅꯦꯕ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯏꯁꯩ ꯁꯛꯄꯗ ꯁꯣꯡ ꯁꯛꯄꯗ ꯀꯥꯟꯅꯔꯦ ꯑꯗꯨ ꯆꯠꯂꯒ ꯒ꯭ꯔꯨꯞ ꯑꯃ ꯁꯣꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯔꯥꯖꯅꯤꯇꯤꯗ ꯅꯠꯇꯅ ꯍꯥꯏꯕ ꯔꯥꯖꯅꯤꯇꯤꯗꯁꯨ ꯄꯥꯛꯊꯣꯛ ꯊꯣꯛꯏꯁꯤꯅꯦ ꯄꯥꯔꯇꯤ ꯉꯥꯛꯊꯣꯛꯏꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕꯁꯤ ꯋꯥꯠꯄ ꯑꯗꯩ ꯌꯥꯝꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯤꯁꯇꯤꯛ ꯑꯣꯏꯕꯅꯦ ꯑꯗꯨ ꯃꯩꯇꯩꯗꯤ ꯄꯪꯕꯗꯤ ꯅꯠꯇꯕ ꯃꯩꯇꯩꯁꯤ ꯁꯤꯡꯉꯦꯕ ꯌꯥꯝ ꯀ꯭ꯔꯤꯌꯦꯇꯤꯞ ꯃꯥꯏꯟꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯗꯨ ꯀꯥꯟꯅꯕ ꯐꯪꯗꯦꯕ ꯀꯔꯤꯒꯤꯅꯣꯕꯨ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯆꯠꯄ ꯋꯥꯠꯄ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯅ ꯃꯁꯤꯒꯤ ꯃꯦꯟ ꯀꯣꯖꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟ ꯂꯩꯕ
Meiteilol community amana. So amna individual wari kari kino. Ade group ki achievement do, group ki utility do. Wadi later dong sum power se kari kino. Sum kan mane. Ade hore karai de shoy ge ni sum kan mane. Sum kan mane da. Sida ina kanja bawani ko. 제 Dharma 제 meaning 강들에 만에 갈래. Dharma 제 그이노. 시. 그 동네 번호 Dharma 제. 아이네 Dharma 맞을 이거 제 그 동네 맞을 이노. 하루 한 제 여우도 만에 갈래. 아직 아니 쉬우다. 에듀케이션 나다 많이 맞힌 때문에이더나. 에듀케이션기 시기 에듀케이션 하시가 사마지가 이메일 내게. 숨기행보다 Manipur에 잘리 에듀케이션 제 소사이티가 말이 흉내 내는 때도 좀 위협이거든. 하이브디 Manipur 유신의 자희마다 제 500 graduate 부터 행칼하지요. 아주 500 graduate 또 깔아 지키도 있노. 그 소사이티를 내놓습니다. 아주 어디 모이기 못하고 짓거리노 소사이티다. 하이버 지기 오브젝티브시 야우다나 디그리도 좀 비워 말해. 하이디 디그리세 다이렉트 담마칸다 타박 아마 타오라칸다 돌롭 잡기롬다 찻바. 아두 한셀 돌롭 잡아도 돌롭 사닝을 그래. 아두 어디 모이 보토이반 그레주에트 그리카나래. 웨스테이지 네바. 마탐 망할리 와칸 망할리 미기 라이프 왕할래. 아두기도 못다 디그리 피리 가기 뭐지. 아이네 이노시 오장 wen간데 저도 하여. 거기에 맞다면다 콜레지 69 원만인지 할래. affiliate 오지. 아이네 50% 디 affiliate 오지 하여. 아주 우리 마야미 와칸 만들어 봐. 아니 이노시 하다 아주 administration 부는바 인터레스트 보자 야우리. 아니 아이고 뭐자 그러더니 인터레스트 있다. 그리기는 뭔데 돌아가 아노와 에필레트 동화 시대 앞에 시엔팡에 봐. 거기 이제 그 로컬 비유 코피 유니버시티 공기선 비비와나 원원 뭐지 또 왜 봐. 까나버런들 사이드 영어가 뭐 필레트 뭐도 한 봐. 아다 아니 영어디 엔 프로덕트니도. 에필레트 돈이 관이 콜레지기 남들에게 거기 그래저 양카이 부터는 참 부터는 세임다. 누구지 그래 저거도 있노. 시네. 아들 담고 담도 오자 수고 시도고 레비 레고 레도 아좀 또 그래 디그리 좀 비하네 봐. 아도 그래 저거도 모이 라이프도. 시네. 오늘 부터 50 그래 저 그래 이제 피터도 노. 아도 뭐지 사마잖아 또. 다이렉트 이펙트 라카도 있어. 시기 엔 프로덕트 우다거네. 시기 시스템 제 구직쇼도 우리 바이기 와칸지다. 거의 에듀케이션 제가 동는 원. 시네. 아이네 칼레바. 아래 메티쿨렛 하르가 봐. 아래 제 메티쿨렛 하르가 제 텔러링. 메티쿨렛 자리가 피어봐. 텔러링 프로피션시 아마 여홀라봐. 아니 메틱 파스 하고도 마 프리투버 하이버기 스킬도 주방 어떤 비어봐. 메티쿨렛 파스 하러가 마 뿡예버기 하이라봐. 하양 거기 세이 잡고 고바도 뿡하고 yap자리잖아. 잡도이잖아. 아주 핵 로이버가 레제드버 이몽기 디마 샤는 다냐라고. 아주 마이나 내 호렌 가리노 하고 가리 셈브라 이가 가리 셈브라 가리노 메티쿨렛 하데 야바. 메티쿨렛 애가 드라이빙 라이센스 비바. 거기 토야 되나. 아주 아삼도 그 통로 yap자리잖아. 그래서 조직 디테시가 저 코드 서비스를 해오래. 그래서 도저히 배워. 아주 뭐 거기 스킬 오리엔티드 에듀케이션도 모두 비다라거디 소사이티에 다이렉트 거기 에카데미 인스티튜션 토레이바 프로젝트 모양새 समाज का ना बफंगे है अच्छा कोई ग्रेजुएट पोस्ट ग्रेजुएट लोग लगे करी का ना फंगे वो जाको जो फंगे क्लास वो जो फंगे कई लोग ना बोलते हैं अदु ना फ्रस्ट्रेटेड हो रहे थे ना अदु निंग मकारे बमी मगी मकोक्ते करी थोड़ा कनी
ꯑꯗꯩ ꯁꯃꯥꯖꯗ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯂꯛꯑꯅꯦꯕ ꯑꯗꯨ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯥꯔꯨꯅꯤ ꯅꯠꯇ꯭ꯔꯣ ꯂꯝꯆꯠ ꯐꯠꯇꯕ ꯆꯠꯂꯨꯅꯤ ꯇꯧꯊꯣꯔꯛꯄꯗ ꯁꯃꯥꯖꯗ ꯃꯥꯡꯅ ꯍꯥꯛꯊꯣꯔꯛꯑꯦꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯗꯨꯀꯦꯁꯟꯗꯨꯅ ꯑꯗꯨꯗ ꯃꯇꯦꯡ ꯄꯤꯁꯟꯕꯗꯧꯅ ꯇꯧꯍꯟꯕꯗꯣ ꯑꯩ ꯄꯥꯝꯖꯩꯕ ꯑꯗꯨ ꯏꯗꯨꯀꯦꯁꯟꯁꯤ ꯆꯥꯎꯅ ꯁꯦꯝꯗꯣꯛꯀꯅꯦꯅ ꯈꯜꯂꯦ ꯁꯤꯅꯤ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯅ ꯕꯨꯙꯤꯁꯀꯤ ꯃꯪ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯔꯤꯂꯤꯖꯤꯌꯁ ꯐꯦꯅꯥꯇꯤꯛ ꯑꯣꯏꯕ ꯃꯤꯒꯤ ꯅꯠꯇꯦꯕ ꯀꯔꯤꯒꯤꯅꯣ ꯑꯩ 21st ꯁꯦꯟꯆꯨꯔꯤꯒꯤ ꯂꯝ ꯑꯣꯏꯕꯅꯦꯕ ꯑꯣꯜ ꯑꯦꯖꯀꯤ ꯂꯝ ꯑꯣꯏꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯄꯥꯕꯨꯡꯅ ꯑꯩꯅ ꯌꯥꯝꯅ ꯏꯝꯄ꯭ꯔꯣꯝꯇꯨ ꯑꯣꯏꯅ ꯄꯥꯕꯨꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯤꯅ ꯈꯨꯗꯝ ꯑꯃꯅꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯁꯤ ꯑꯩꯅ ꯌꯦꯛꯆꯕꯅꯦ ꯄꯥꯕꯨꯡ ꯂꯥꯏꯁꯦ ꯑꯩꯅ ꯈꯔ ꯌꯦꯛꯆꯩ ꯁꯤꯅ ꯖꯨꯀꯣ ꯂꯤꯂꯤꯒꯤ ꯑꯃ ꯌꯦꯛꯆꯕ ꯐꯤꯜꯗ ꯆꯠꯂꯨꯔꯕꯣ ꯆꯠꯇ꯭ꯔꯤ ꯑꯩꯁꯦ ꯌꯥꯝ ꯆꯠꯅꯤꯡꯕ ꯑꯗꯨꯒ ꯐꯣꯇꯣꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯌꯦꯡꯉꯀꯥꯟꯗ ꯌꯦꯛꯆꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯇꯧꯖꯔꯤꯌꯦ 1001 ꯊꯥꯒꯠꯆꯔꯤꯑꯅ ꯑꯩꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯤꯊꯕꯅꯁꯨ ꯍꯦꯜꯂꯛꯄ ꯑꯗꯨꯒ ꯑꯃ ꯊꯥꯒꯠꯄꯁꯤ ꯈꯔ ꯋꯥꯠꯄ ꯑꯗꯨꯅ ꯑꯩꯅ ꯆꯍꯤ 5ꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯨꯔꯀꯥꯟꯗ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯌꯥꯝꯁꯤꯒꯤ ꯋꯥꯔꯛꯁꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯕ ꯑꯗꯨꯒ ꯈꯪꯉꯒꯁꯨ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯅꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡꯅ ꯄꯟꯕꯤꯈꯤꯕ ꯀꯣꯂꯥꯕꯣꯔꯦꯁꯟ ꯀꯣꯑꯣꯄꯔꯦꯁꯟꯁꯤ ꯀꯌꯥ ꯎꯗꯕ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯈꯤꯇꯪ ꯍꯦꯟꯒꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯍꯨ ꯏꯁ ꯍꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯗ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯥꯏ ꯍꯥꯏꯔꯒ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯃꯤ ꯈꯛꯇꯪꯗ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯎꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯄꯨꯊꯣꯛꯄ ꯍꯦꯟꯒꯠꯅꯕ ꯍꯥꯏꯅ ꯇꯧꯖꯕ ꯄ꯭ꯔꯣꯖꯦꯛꯅꯦ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯑꯩꯅ ꯃꯤ 1,000ꯒ ꯎꯅꯔꯀꯥꯟꯗ ꯃꯣꯏꯗ ꯀꯅꯥ ꯏꯟꯁꯄꯥꯌꯔ ꯇꯧꯈꯤ ꯍꯥꯏꯅ ꯍꯪꯕ ꯑꯗꯣ ꯄꯥꯕꯨꯡꯁꯨ ꯉꯁꯤ ꯑꯃꯨꯛꯇꯪ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯂꯥꯏꯐꯇ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯑꯣꯏꯔꯣ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯜ ꯂꯦꯚꯦꯜꯗ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯇ ꯑꯣꯏꯕ ꯃꯤ 3 ꯈꯟꯒꯠꯄꯤꯔꯒ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯅꯕ ꯍꯪꯒꯠꯆꯔꯤ ꯌꯥꯝ ꯐꯩ ꯑꯩ ꯑꯥꯏꯗꯤꯌꯥꯗꯣ 100% ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯤ 30ꯗꯤ ꯁꯨꯗ꯭ꯔꯤ ꯑꯩꯅ ꯁꯥꯇ꯭ꯔꯤꯒꯨꯝꯕꯗ ꯁꯦꯁꯟ ꯈꯔ ꯇꯧꯒꯦ ꯑꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯁꯦꯒꯃꯦꯟꯗꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏꯅ ꯆꯨꯡꯁꯟꯅꯔꯀꯥꯟꯗ ꯇꯧꯒꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯑꯉꯥꯡ ꯑꯗꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯔꯤꯂꯤꯖꯟꯗ ꯂꯩꯕ ꯃꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯦ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯇꯥꯡꯉꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯁꯤꯡꯉꯕ ꯃꯩꯇꯩꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯉꯥꯡꯕ ꯁꯤꯡꯉ ꯍꯩꯔꯕ ꯌꯥꯝ ꯂꯩꯔꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯂꯩꯔꯦ ꯉꯥꯡꯕ ꯍꯩꯕꯁꯨ ꯂꯩꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤꯁꯨ ꯑꯍꯩꯕ ꯂꯩꯔꯦ ꯉꯥꯡꯕꯒꯤꯁꯨ ꯑꯍꯩꯕ ꯂꯩꯔꯦ ꯌꯥꯝ ꯂꯩꯔꯦꯕ ꯂꯩꯔꯒ ꯌꯨꯅꯤꯇꯤ ꯍꯥꯏꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯎꯗꯅ ꯂꯩꯕ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯄꯥꯅ ꯈꯟꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯇꯥꯅꯤꯡꯗꯕ ꯃꯤ ꯂꯣꯏꯅꯃꯛ ꯃꯤ ꯇꯥꯅꯤꯡꯗꯕ ꯃꯤ ꯑꯣꯏꯔꯣꯏꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗ ꯇꯥꯅꯤꯡꯕ ꯃꯤ ꯂꯩꯌꯦꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯋꯥꯅꯦ ꯑꯗꯨꯅ ꯌꯥꯝꯅ ꯔꯤꯌꯥꯔ ꯀꯦꯁꯇ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯦꯕ ꯁꯤꯗ ꯊꯑꯣꯏꯅ ꯊꯤꯔꯒꯅꯦ ꯁꯨꯝ ꯇꯥꯕ ꯕꯨꯙꯤꯁꯀꯤ ꯃꯪ ꯑꯃ ꯂꯩꯌꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯕꯨꯙꯤꯖꯝ ꯃꯔꯝ ꯈꯪꯅꯤꯡꯕ ꯑꯗꯨ ꯍꯟꯗꯛꯀꯤ ꯕꯨꯙ ꯄꯨꯔꯅꯤꯃꯥꯗꯁꯨ ꯑꯃ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯥ ꯁꯤꯂꯥ ꯂꯧꯕ ꯌꯥꯎꯔꯤꯅꯤ ꯃꯥ ꯃꯁꯥꯗꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯀꯣ ꯍꯧꯖꯤꯛ ꯀꯦꯕ ꯒꯥꯔꯤ ꯊꯧꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯈꯪꯉꯀꯥꯟꯗ ꯂꯥꯛꯑꯦꯕ ꯑꯗꯩ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯩꯇꯩ ꯑꯥꯗ ꯃꯣꯏ ꯀꯔꯕꯥꯔ ꯇꯧꯕ ꯁꯨꯝ ꯆꯠꯈꯤꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯥꯁꯤ ꯕꯨꯙꯤꯖꯝ ꯃꯔꯝꯁꯤ ꯃꯥ ꯈꯪꯅꯤꯡꯕ ꯃꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯕꯔꯗ ꯍꯦꯛ ꯏꯔꯛꯄꯅꯦꯕ ꯑꯗꯨ
Mami kari mami kar philo masara philosophy ko jani. Ado aina di ma mun khang de ma de mun khang. Aduna article am ira ja Buddhism bi. Ada ma don man ne pamna ri kadra thaba de hip thang du dai ba. De par ga ba ma si la ga pressure ai. Si ga writer je kai lik ka tak bi ho. Ai pressure mi tai. Ama chala ma sa un ru yam da. Ada mo hai ai di sum lai pa ba ga pam je ru sum I bi wa ni ai ba di khang dian. Nang khang pa ba ga na Oja Ningomba bu lai ni yu si Oja wa ma ma. Aro chalu kan mai ba ma tak bi na. Ai si lai. A so jam lai na si lai. Al mai to ga di ma ji am thoi yo meditation ta bi yu ka na meditation ta na ta bi ma. Oh, pabong na tambi ba meditation. Tambi ba. Oh. Al mai to na ga mi hu lai lai ba. Aduna thoi na ai to na chumra to ga chumra hai bu ge ai ngol sin ye mani su lai. Kari gino ko ai adi phai na horen school la ma da club ma chal ga lecture pi ne ba. Ade taning da ba mi ba am da di. Hore ai ngon da wa ra ga tu ai wa du ki ba na ta ba. Ai yo khan do ai ma mang ga ai bi wa ni. Adu khang ning ma mi da di wa hai ma hai gi da ma ku yin ni yang lai. Ane yo. Adu horen sum khale. Sum ja ta mi si sum nei da na. So ga na. Ai ya sa singe mai ja ru ge. Ai kwan ma yo ru ge. Ado ai imana bu na ru ge si una mi da hai ra chat di hong na di ba. Ado to ta bi na ngong ge si. Una mi da pa hai ya ngong ne. Si lai ya ba. Yo mi yang si. Ade hai dok tare ai na mi kang ni ge si kang la bu pai le to. Adu gum ba ma lai di yo ji. Ado mo divine life ki mo gi function na ma da dharma gi kang tongan ba. Siki kaya to seminar to yo bi yo na chalu ya ba. An tha ma ni haure. Chale. Ado divine life sin di Hindu group ni na. Ado mo gi as Bhagawan ji na loi lan bi ram ni na tun to lai bi wa. Ado di dharma marak to group to ngang na bu do kari meaning lai. Ado hore ai sa gi bu de to mai. Dharma ji mi yo gi ne ba. Mi yo gi ne ba. Ado ka dong na no hai mi yo sing nu sin na ba ne ba. Hing win na ba ne ba. Ade pun sin ngai le bi na. Ode peace and harmony na wi gi lon to sin na ko hai le ba. Ado chiman da oi ba peace oi re ba. Chiman gi harmony ta re. Ai yo. Action da di ke reflect out ra ba. Khoi gi no chi di khoi gi mind chi da di. Ai gi pungning chi da di. Yau da po ne moi hai do. Aduna kan do ken re na. Aduna ado pabung ai bi sa gi oina di sa gi pabung na hai ja ba do khoi si pok da Hindu ni ko Hindu aduga aina mafam Manipur dagi mapan India da matam adum khara dai jare aduga adugi mathang da panda mu chachare aduga chat pasida different religions iti yam ujaraga engon da hujek aina ai sikanano dagi akoi gi wakhan gi kitang conflicted oiba adugumba gi adum leiba de akoi gi identity si karino kari group amada fit tauba easily fit tauba gi question adugumba khara leiba the Buddhist ki sa ekya khangja bana chade ai sa keno aduga yamna ingonda hek yeng badadi yamna ingba ma pokse ba hai tare ka aduda aina memyo gi papa si Buddhist ki smain taraga Manipur da lai haibada ina yam wari sana ning badi kuiraba ngasi tanja phangdana pabunga wari sana basi yamna ngai ye America da ne Buddhist ki monastery yam lai bane ba lai bane adu kudong cha phangadi salaga haiba oi le boy wari sarbu yai natra moi function dai phamu bi yai natra chumne gi individual hangu yai adu yeng atai dharma ke sang bi yai moi ju lai dina Islam dharma chapale adu chalaga amju unaru yai ba ke yo ke na budu ma une ba ai da
Adi Buddhism was in open door way. I think that was in a closed door. My Buddhism is in a more philosophy from the way of life, the focused over. Other say that what can buy my city paina, we should pay high kind of guy. Blindly for a doctor. Mean pay tomorrow. Itanda in a very fight to Jagadam. I want to me as a satisfaction Pangabra. I need Tatiana to me in a Chana Yaroda. I was a tender, which in Jagadam, tender and Sarpi Jagadam with young with him. Sally Tropa. Pero Buchi relation of self parity. I might tell Pinokia, I'm doing a season of Sanamika Muna. I was a Kangwine. I was a Kangwine, which in the Pangai high. I took an long hiding with Kangi. Thank one Pune had it when. Thank one Pune had it. I did none of the other. Thank one more put in my composition. City, thank one more poor. Me and we the highway of Doctor Never. Maputo could I know the kind of idea I don't. That did I must come with I have. Well, I can answer the table. I inner self never. I inner self Kangwa Haitadi. I shall already sorry, you know. She tender wasn't Doctor. And Sato Pino when I'm gonna a sound, Oakland, or hold her name. Take a look at the I saw you to Brian Calapan or South Carolina. Reflect over. I saw why that to me from the 10. I saw there is me. I saw that could be Mina, no matter how to the double. So I shot the shoe, and I heard of Jerry Level. At all. I got the new I follow 1 hour with them, how would them? I don't the man is a time if you want I was sorry where you can't deal. I put them up to Canada women there. I don't even see some dominance I realized to the tornado. Sine. Buddhist principle, I say. Don't want to let hang over the wall like power to what to do with you. It's self-realization. Self-realization. I don't self-realization. I don't principle to never. And the Kana go me with the Dakayumata. Me the white and Konova, until you did. I do the lifestyle. I do the Mayam here. Peace and harmony automatically develop to Japan. The Pabung Akwagi Tagachari shows the Pabungi site tagi Mingoina Palaga mi Kitang Tagat Piba Yagadra. Me ever. When I see the programs in the Taurise, Koigi Manipuri, for example, Manipuri level that Kahitaramana contribute to one Tragana Kanumto with the Pabung Ehmasidi Paina in a Kanba, Adugumba Mioyama, Kankat Piraga, Koinamana Tauri to pay in a Tagatpa. What do you know? I Tangadori. I tell my palm of Kudimuku, when Tangadori made it. I tell my palm. And when I cannot jump me, I say, I divide the white. Like it. It's a good reader. What is a reader? She is Sadi and Tagni. I tell you, what is another Poguma, will not tell me. So, she young power town as I in a palm town. Pabunga in a Kansas is a quick Mayam Nasu Mediana covered with the quick is the conflict at the Taureka. Aduka Sitabasu Mayam Sikuting Yamna Sitanare. The Aina Pamzaris and Ozik say, Sina Sita or Sipari and Hiragan. Sitan about the Harido, Sitan of Hybrid, Sitan of Harise. See why is the Yamna Pata away in them. Kaino say, Mew if I sit in a singba, Jivanta. Planet like the university like so single music in Iowa. So give a destructive we won't have the talk one tongue that you know. But see my arms now, when the contributor wrote down with the is a kind of planet of the Kunda Moja doing them. Over Sendo. I know Kanjari is in Aina, Pam the Bukar, Sana Pam the Mundere.
ꯑꯁꯤ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔꯗꯨ ꯀꯩ ꯂꯩꯒꯦꯅ ꯁꯨꯅꯕ ꯂꯥꯛꯏꯗꯁꯦ ꯑꯗꯨ ꯍꯣꯔꯦꯟ ꯏꯟꯗꯥꯏꯔꯦꯛꯇꯂꯤ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯕꯅꯦ ꯑꯗ ꯑꯩꯅ ꯄꯥꯝꯖꯕꯒꯤꯗꯨ ꯏꯁꯥꯅ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯑꯩ ꯄꯥꯝꯖꯩꯗꯨ ꯏꯟꯗꯥꯏꯔꯦꯛꯇꯂꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯦꯕ ꯁꯨꯃꯥꯏꯅ ꯑꯅꯤ ꯎꯅꯔꯝꯕꯁꯤꯗ ꯑꯍꯨꯝ ꯎꯅꯔꯦ ꯃꯔꯤ ꯎꯅꯔꯦ ꯃꯉꯥ ꯎꯅꯔꯦ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯃꯃꯩꯇꯪꯒꯗꯤ ꯍꯣꯏ ꯍꯌꯦꯡ ꯑꯩ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯍꯤꯡꯉꯤ ꯀꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯀꯩꯅꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩꯇꯩ ꯁꯃꯥꯖꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤ ꯚꯥꯃꯇ ꯁꯥꯕ ꯅꯠꯇꯦꯀꯣ ꯁꯣꯏ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯎꯅꯕꯁꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯗꯩ ꯃꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯁꯤ ꯇꯧꯔꯀꯥꯟꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯄꯦꯂꯦꯇꯤቭ ꯀꯦꯌꯔ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯅ ꯃꯣꯏꯒꯤ ꯑꯩꯒꯤ ꯄꯦꯟꯇꯤꯡꯁꯦ ꯂꯥꯏꯁꯦ ꯌꯦꯛꯆꯔꯀꯥꯟꯗ ꯐꯟ ꯔꯦꯖꯤꯡ ꯇꯧꯋꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯤꯇꯪ ꯅꯥꯔꯒ ꯌꯨꯝꯗ ꯕꯦꯗ ꯔꯤꯗꯟꯒꯨꯝꯕ ꯂꯩꯕꯁꯦ ꯃꯣꯏꯅ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯁꯤꯒꯨꯝꯕ ꯇꯧꯕ ꯃꯤ ꯂꯩ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯥꯟꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯠꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯔꯨꯔꯀꯥꯟꯗ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯀꯥꯟꯗ ꯑꯇꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯩꯅ ꯃꯌꯥꯝꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯁꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯂꯣꯝꯗ ꯐꯣꯀꯁ ꯇꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯞꯁꯦ ꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕ ꯑꯩꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯚꯔꯦꯖ ꯇꯧꯖꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯅꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯑꯗꯣ ꯄꯥꯕꯨꯡꯒꯤꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤꯒꯤ ꯁꯤꯗ ꯄꯥꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯨꯙꯤꯁ ꯁꯥꯔꯀꯜꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤ ꯃꯥꯅ ꯁꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯑꯣꯏꯔꯒ ꯄꯨꯜꯂꯤꯃꯤꯅ ꯍꯥꯏꯕ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯃꯇꯝꯁꯨ ꯑꯩꯅ ꯌꯥꯝꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡ ꯑꯅꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤ ꯑꯩ ꯑꯃꯨꯛ ꯀꯩꯅꯣꯗ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯆꯠꯀꯗꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯁꯨꯃꯥꯏꯅ ꯎꯅꯖꯔꯒ ꯈꯤꯇꯪ ꯌꯥꯔꯦ ꯑꯩ ꯉꯁꯤ ꯏꯆꯥ ꯎꯅꯔꯤꯕꯁꯦ ꯇꯤꯚꯤꯗ ꯀꯩꯗ ꯎꯏ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯊꯥꯗꯣꯔꯛꯄ ꯎꯏꯌꯦꯕ ꯑꯗꯣ ꯑꯩ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯗꯨ ꯈꯪꯗꯕ ꯑꯗꯨꯅꯤ ꯕꯕꯥꯅ ꯉꯁꯥꯏ ꯍꯪꯕꯗꯣ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯎꯅꯅꯤꯡꯕ ꯂꯥꯛꯑꯒ ꯑꯩꯁꯦ ꯄꯥꯕꯨꯡꯗ ꯀꯔꯤ ꯍꯪꯗꯣꯏꯅꯣ ꯁꯤꯁꯨ ꯑꯩ ꯈꯪꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯕꯗꯤ ꯄꯥꯕꯨꯡꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯎꯋꯦꯅ ꯑꯩꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯦꯜꯐ ꯔꯤꯐ꯭ꯂꯦꯛꯇꯤꯞ ꯃꯣꯠꯁꯦ ꯁꯤꯗ ꯙ꯭ꯌꯥꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯇꯥꯛꯆꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯗꯨꯒꯤ ꯄꯥꯕꯨꯡꯒꯤ ꯂꯥꯛꯆꯔꯤꯅꯦ ꯑꯗꯣ ꯄꯥꯕꯨꯡꯗ ꯑꯩꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕꯗ ꯑꯩꯅ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯈꯤꯇꯪ ꯄꯣꯖꯤꯇꯤቭ ꯑꯣꯏꯅꯕ ꯑꯩꯅ ꯁꯤꯟꯖꯕ ꯀꯥꯔꯠꯅꯦ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯈꯤꯇꯪ ꯀꯠꯆꯒꯦ ꯁꯤ ꯑꯣꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯔꯨꯞꯄꯥꯡꯗ ꯑꯃꯨꯛ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯑꯩꯅ ꯂꯥꯏ ꯌꯦꯛꯄꯁꯦ ꯄꯥꯝꯖꯕꯒꯤ ꯂꯥꯏ ꯌꯦꯛꯄꯁꯤꯅ ꯁꯨꯃꯥꯏꯅ ꯀꯥꯔꯠ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯐꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯔꯀꯥꯟꯗ ꯈꯤꯇꯪ ꯄꯥꯕꯗ ꯑꯩꯈꯣꯏꯗ ꯁ꯭ꯃꯥꯏꯜ ꯑꯃ ꯄꯨꯔꯛꯄꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯌꯥꯏ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯤ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯏꯆꯥꯒꯤ ꯏꯁꯄꯦꯁꯤꯌꯦꯂꯤꯇꯤ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ